Sajibu thanil thouramga mari leinana Awang Koubru Asuppa Layam khunda Ahanba Epagi masaikolda Laifam chamaga nipal lei haigi masaikolda hoba pambi makhal mayam amaju leiri haitare Koubru KHONGCHAT ki ani suba part oina ai mamangi video da yaudaba laifam mayam ama ai uchegadaba haitare loinana nauna Koubru kabi gadaba isin inaw singna aigi video je hobadagi loi fawba yingbiraga akhoi tongan ba mafam leiriba mayamna changnadaba mafam singje aina loima uchegani ba ado hobadagi na loi fawba yingbinaba mayam mafamda hajari adi hawa ma akhoi ga Koubru KHONGCHAT ge da ke aham saglen mai hotel le ko ado ai video sida tongan ba mayam amu mafam lu da ka dore do loi fawda yingbio yan bajibu kamain toge Yam nungai be mamang ai khoina Koubru karak ko madam dadi makha dagi si mafamji yaunana hona matam mayam ama changi haitare adubu hojikti yango mayam ai tungda uri je gari ngakta ni to se gari de ko saruk ahum thokpage saruk amadi karak ko ya haitare ko yo saroi thian dagi ka khalak pada uba mami ni masi aina mamang chahi ki ka ba matam dadi mafam masi pangchang sangaga leibani da hadakti langmai thadok panara karino pungtak ta yengdio masi ni huje akhoi Koubru gi mathakta uriba saktam mase yengbiyo Tiandagi kakalakpa gi mafam amadani mafam asida akhoi yamba ma thengna ba haitare yamba je akhoi Koubru Epagi laifam lenche taraga mangarak suri hayko ado yamba ga thengna haipisu wari ka yamba de ko ban hijam de wale kai de bai asai ga jam nare taraga mangarak suri hay ka ba ado sum karaga lakpa matam jida ahung baje kei thengna ge yamna thengnare matam amadadi masi koina kaba matamdadi yamna khoi songba mung songdong kaba da ko yam kinarame hoi adu hujikti koi chahi gi matungina khoi pam maina sijanara panina malang mai tharak panina asagi song mayam du su amatta udre adegi di ngasagi koina ujaningba matam amdugi leirammiba koi kai haitare asangna pek thallaba hoi adi wakhal ju yam uba Koubru ji kaba matamda thawai yam nungsirame hoi adi thamoi yam nungsi yam nungsi hoi adu hojikti lamang ngakta oina leibasida isa ida kari haigadam na koi chahi 15 sida koi thenarapasiga koi kongami kitang nungaijade aduna organization singju laming isa ji kitang yangani hoi taga chari ja ko ojaga ngak punaraga oi watai sanaba phangjaba ko mathak makhata na mu oja mathak to mu thengnera che Okay. 76 pabungge. Imagi di. 71 2 mo ko man Imangan po thadadre. thada
ꯄꯥꯡꯁꯤꯡꯒ ꯎꯅꯔꯒꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯕꯨ ꯀꯥꯕꯁꯤꯒꯤ ꯑꯣꯖꯥ ꯌꯨꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯑꯗꯣ ꯑꯣꯖꯥ ꯁꯤ ꯊꯣꯡꯖꯨ ꯈꯛꯇꯪꯒꯤꯔꯣ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇꯤ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯂꯥꯛꯏꯕ ꯇꯤꯝꯁꯦ ꯅꯤꯡꯊꯧꯕꯥꯜ ꯌꯥꯎꯔꯦ ꯀ꯭ꯌꯥꯝꯒꯩ ꯌꯥꯎꯔꯦ ꯍꯣꯏ ꯌꯥꯎꯔꯦ ꯁꯤꯒꯤ ꯂꯥꯏꯁꯤꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯎꯏ ꯍꯥꯏꯖꯩꯕꯀꯣ ꯑꯗꯣ ꯅꯨꯄꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯣꯖꯥꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯍꯧꯗꯣꯛꯄꯁꯦ ꯆꯍꯤ ꯑꯍꯨꯝꯃꯨꯛꯇꯤ ꯁꯨꯖꯔꯛꯑꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯈꯣꯡꯆꯠꯁꯦ ꯅꯨꯄꯤꯁꯨ ꯌꯥꯎꯒꯗꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯍꯣꯏ ꯑꯣꯏꯅ ꯆꯠꯂꯁꯦꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯕꯨꯅꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯒꯗꯤ ꯆꯠꯇ꯭ꯔꯣ ꯑꯣꯖꯥ ꯑꯇꯣꯞꯄ ꯊꯪꯅꯤꯡ ꯆꯠꯆꯔꯨꯔꯦ ꯍꯣꯏ ꯑꯗꯒꯤ ꯀꯧꯕ꯭ꯔꯨꯁꯤꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯅꯤ ꯆꯠꯆꯔꯨꯔꯦ ꯌꯨꯁ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯁꯦꯝꯃꯤꯁꯦ ꯀꯩ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯀꯪꯂꯩꯄꯥꯛꯅ ꯁꯨꯃꯥꯏꯅ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯍꯥꯡꯉꯁꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯈꯣꯡꯂꯝꯁꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯖꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯒꯤ ꯃꯩꯇꯩ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯒ ꯃꯌꯥꯝꯁꯦ ꯃꯩꯇꯩ ꯀꯥꯡꯂꯨꯞ ꯃꯁꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯣꯈꯥꯏ ꯆꯣꯈꯥꯏ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅꯕꯒꯤ ꯂꯝꯕꯤꯗ ꯅꯍꯥ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯊꯣꯛꯆꯩ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯊꯦꯡꯅꯔꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯊꯣꯡꯖꯨ ꯄꯥꯔꯠ 2 ꯈꯨꯠꯁꯨꯂꯝꯄꯥꯛ ꯌꯦꯂꯣ ꯀꯪꯂꯩꯄꯥꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯤꯡꯗꯣ ꯃꯉꯥꯜ ꯂꯨꯋꯥꯡ ꯑꯣꯖꯥꯒꯤ ꯃꯤꯡꯗꯤ ꯑꯩ ꯀꯥꯟꯆꯤꯄꯨꯔꯗꯩꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯁ꯭ꯋꯥꯃ ꯐꯥꯁꯀꯦꯠꯇꯒꯤ ꯑꯩꯒꯤ ꯃꯤꯡ ꯅꯅꯥꯎ ꯃꯩꯇꯩ ꯀꯧꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯉꯥ ꯃꯔꯤ ꯄꯣꯔꯛꯑꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯤꯖꯝꯅꯤꯒ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯉꯥꯃꯨ ꯃꯔꯤ ꯑꯃ ꯊꯥꯗꯖꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯤꯖꯝꯅꯤꯅ ꯁꯤꯟꯕꯤꯗꯅ ꯍꯣꯏ ꯂꯩ ꯑꯗꯒꯤ ꯂꯩ ꯃꯈꯜ ꯃꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯖꯔꯝꯃꯦ ꯃꯊꯪꯗꯁꯨ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯃꯐꯝꯁꯤꯗ ꯀꯧꯕ꯭ꯔꯨꯁꯤꯗ ꯑꯩꯈꯣꯏ ꯀꯥꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯏꯙꯧꯒꯤ ꯃꯅꯥꯛꯇ ꯌꯧꯔꯤꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯥꯛꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩ ꯈꯪꯗꯦ ꯍꯩ ꯈꯪꯗꯦ ꯃꯥꯅ ꯑꯄꯥꯝꯕ ꯄꯥꯝꯕꯤ ꯑꯃꯃꯝ ꯄꯨꯔꯛꯑꯒ ꯏꯙꯧꯒꯤ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯒꯗꯤ ꯃꯌꯥꯝꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯑꯋꯥ ꯄꯣꯊꯥꯕ ꯃꯌꯥꯝ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯕꯨ ꯀꯥꯕ ꯈꯣꯡꯆꯠꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡꯗꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯀꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯍꯪꯃꯤꯟꯅꯁꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯀꯣꯟꯕꯅꯦ ꯁꯅꯥꯃꯍꯤ ꯀꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯠ ꯃꯌꯥꯝ ꯑꯃ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯅꯀꯣ ꯁꯤꯗ ꯂꯦꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯀꯥꯔꯛꯄꯅꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯌꯧꯁꯤꯜꯂꯛꯑꯦ ꯍꯣꯏ ꯑꯗꯣ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕꯒ ꯍꯧꯖꯤꯛ ꯂꯥꯛꯄ ꯈꯦꯠꯅꯕꯁꯦ ꯀꯩ ꯂꯩꯒꯦ ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯈꯦꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒ ꯍꯟꯗꯛꯀꯗꯤ ꯌꯥꯝ ꯈꯦꯠꯅꯕ ꯈꯔꯁꯨ ꯑꯗꯨꯝ ꯎꯔꯦ ꯃꯤꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯂꯥꯛꯑꯝꯕꯗꯗꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯝ ꯃꯤꯁꯨ ꯈꯔꯁꯨ ꯈꯦꯠꯅꯔꯦ ꯍꯣꯏ ꯑꯍꯣꯡꯕ ꯃꯌꯥꯝ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯐꯝ ꯃꯌꯥꯝ ꯑꯃꯒꯤꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄꯣꯁꯇꯔꯒ ꯊꯦꯠꯄ ꯈꯣꯠꯄ ꯆꯠꯄꯁꯦ ꯀꯩ ꯐꯥꯎꯒꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯥꯗꯁꯨ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯀꯤꯃꯃꯤꯡ ꯊꯥꯔꯝꯗꯕ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯒꯥꯎꯅ ꯊꯥꯕꯤꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯂꯥꯏꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯉꯤ ꯃꯤꯡ ꯀꯩ ꯀꯧꯕ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯝ ꯂꯝꯁꯥꯡ ꯀꯥꯏꯗꯒꯤ ꯂꯝꯁꯥꯡꯁꯦ ꯃꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯣꯏ ꯃꯤ ꯀꯌꯥꯅ ꯁꯥꯕ ꯇꯤꯝꯅꯣ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ ꯀꯌꯥ ꯀꯥꯔꯛꯏꯅꯣ ꯑꯩꯈꯣꯏ ꯃꯤ ꯄꯨꯂꯞꯅ ꯃꯤ 12 ꯍꯣꯏ ꯑꯗꯨꯗ ꯅꯨꯄꯤ ꯀꯩꯅꯣ 9 ꯅꯨꯄꯥ ꯍꯣꯏ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯑꯩ ꯌꯨꯇꯨꯕꯇ ꯊꯥꯒꯠꯇꯣꯏꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯌꯨꯇꯨꯕꯇ ꯊꯥꯒꯠꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯌꯥꯏ ꯌꯥꯝ ꯌꯦꯡꯕꯤꯌꯣ ꯀꯥꯔꯅꯤꯚꯣꯔꯁ ꯄ꯭ꯂꯥꯟ ꯌꯥꯝ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤ ꯀꯧꯕ꯭ꯔꯨꯗ ꯍꯧꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯧꯕ꯭ꯔꯨ ꯀꯥꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯎꯅꯤꯡꯉꯒꯗꯤ ꯈꯪꯅꯔꯤꯕ ꯏꯃꯣꯏꯅꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯂꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯦꯞꯁꯦ ꯃꯁꯤꯒꯤ
Roitelda Kabu karakpasingna hujik langmai thagibna maram oiraga saroi thienje kadaide leigi habse thibda awabam oirba haitare ko masigi pungpham je lakpasida aikoigi bilgi ko akoigi timna akoigi ngasi leiriba laifam singje bana thetba haitare saroi thienje masi matang oja akoigi video yengiba mayamda ko
Hujik chaliba mafamje pakhang ba ikondune yam phajaba haitare ko mafamje yengbiyo to ado mafam do yo kandane amung yengina jime mayam yengbiyo aina hujik usariba mami ase pakhang ba ikol gi mami ne pakhang ba ikon gi mafamje masidagi 30-50 meter gumba changjillaga ko lok amaga leiba haitare masida mayam sum changaga masida haidagriba mafamje masi lokne
Masida kabuka lak piriba koi alaman mai bi si chen maru mopang sing na ko mopam sida pau kali video kabru ki sunung ni me video Satan ka ki halo ge ni Stana ga yan duma le nang khupai de as mayam surung changu raga tholak pagi poisa ne si Ini video se awal lagi na loy fawi yang bibagi dah makta tungan balai pemcani yang an beri ngam jadre maram di atian ba matam amda lak pun maram oyaga makata ba khongchat am dai loy mak suna ba yang an ba ngam bo ijage loinana ai video se kari mukana ba khara phangbo oyaga di subscribe to bina ba ningsing jari loinana aina ano no thagal pa video singda hana uba phangbina ba gi damta bell button happy na ba ningsing jari punama ya famina